tongan-tonganba mafamdagi security force na lalhauba mga fare. Kurumjari. Am-Istv pau meeting tabiri bapum namakbu taram okjari pau sandok na pizari. Haukiba numit nini da security force na tongan mafamdagi lalhauba mga faba ngamle haire. Police control room dagi fangba cherol amagi matung ina security force na thongju pechu lampak dagi longjam thoithoi alias sindamba kauba RPF PLA gi kadar ama mobile phone amaga kona na fakhi MNRF ki ningombam azit allies Hemba Koba Langol type 2 Laima Khule Lekai digi Kadar ama Khabam Lamkai posting digi mobile phone amaga kona na faki UPPK gi Kadar ani amasu Haingang PS na konba mongjam khundagi fabangam le Faraba miyoy ani aduna Khumbong Maya Lekai digi Ngangbam Nishan alias Tamngakpa amasong Koirengai Thongkhong dagi Thongam Pariton alias Engba Kawi Makoi ani dagi mobile phone ama fangbangam ki Amaromda tha sigi tang kun mapanda security force na KCP City Maitay gi Laishram Lamyanba alias Nauba Kauba miyoy ama Uripok Sorvon Thingen area dagi fare haire Kaikol Semgat Sagat pa Nupilup Amadi Kaikol Youth Development Club na senduna Jahi Kudingi Pangthok Pagum Taranipalak Suba Mahiroi Singbu Pukning Thogat pa Amadi Jamaga Kun Mapalak Suba Lamyan ba Jananeta Hizam Irabot Mapok Kumon Thoram Kaikol Community Hall ngarang Pangthokre Thoram aduda Kontha Khavamgi GP PB Mola Nilakuthi GP gi Pradhan TH Roksini Imphal West GP ki chairperson Laishram Bobby Capital Complex ki SDPO Rina Haubam Lay School ki headmistress Tonjam Sarojini na athoiba mithunglen oike Thauramga mari lenana English ngani kun manga bosem amadi kosem na loba class 10 amdi 12 ki exam da kaikol da leba mark yamna wangna fanglaklaba mahiroi singda khudol pot piduna ikai khumna ba utpaga loinana lamyan ba hizam iraport ki photo da miyamna highlight katuna ikai khumna ba su utke kontha khavam gi GP PB Molana mahiroi singna mahi tambada pukning changna mahi tamlabade mai pakpa mi ama oibangam gani lanai gi school da tamba mahiroi sing khaktana mai pakpa mi ama oigani haibaleite lenga ki school da tamba mahiroi sing su kanna bu hotnarabade ai na pamba panthung yobangam gani haike Ini tokoh pengunjung yang tiada kuat ini magra pasal tiba di dalam nah tiba mai palaki hari ini nah tiba pun coba mai palaki masih di dalam aku bukan waktu itu namanya orang yang nunti wazana ai class master na Natraga, I matang subject ki sana iba wazas hindo. Aduna I want ta ini matang tu da I padala I wakhan da. Memory se I brain da. Wazana pirapa akoi tapiri ba light hindo. I na chapter khangde I paragraph mayam do I na no ini khanjala ka da. Adu yunda ukla ka da. Asai tala kiba mayam do. Kamu remind tau, atau nak halam mana, kau nak beli perlu, kau ada ni, sahaja, kau nak apa, atau bini tu nak, tu sahas kau ni. Lamyanba Hizam Irabot ki chama kun mapalak suba mapok kumon thoram naina sangi sanglenda inat ki oiba thangta na ikai khumna ba utuna maira ka tuna hikat lekat tamduna pangthokre thoram asida laikai astigi maira pai bisingna Lamyanba asina ibiramba isaina saihau isai saktuna Hizam Irabot ki mafamda ikai khumna ba utuna thoram asida sarukya ki loina na laikai asigi hawgalakliba mahirui singna saideng isai khudol tamduna thoram asida sarukya duna ikai khumna ba utki naina sang club ki maikai dagisu Lamyanba asigi pangthokiba mahiroi singda boy kolom piduna amade maira paibi thogal yaukhiba singda pukning thogat ki haina naina sang club secretary Chungkham Sunil Kumar na phongdokhe
Malemgi lam koifam singi manungda ama oiriba lamdam asigi khwaidagi miyamna pamnaba tourist spot amasu oiriba Sendra yongnaba amatang ngairaba lambi oiriba Moirang Kaithildagi Sendra Chingkhong faubagi road median bu tarutana na thamnaba Manipur lengaki Urban Forest Division aloriba thaudangi mathakta Friendship Organization Moirang nasu mateng pangsinduna hena fajaba road median ama amasu Taru Tananba Green Maiden ama ohenaba hotnagani haina Friendship Organization Moirangi Secretary Hemam Devena Fongdokre Green Moirang Clean Moirang Haiba Pandamga loinana Moirangi manungda leiba miyam tinba amadi awang bathaki mahi tamfam loinana sanabung singda uchara thaba amadi lamsit sengbagi serukama oina lamyan bahizam irabot ki chamaga kun mapalak suba mapok kumon numitka mari leinana ngasi Urban Forest Division amadi Moirang Municipal Council gi matenga loinana Sendra Road की मोइरांग कैथल मचिंदेगी सेंट्रा चिंखोंग फाउबगी रोड मेडियन की सोंगजिलबा नापी सिंह सिट सेंगबा हौबगी थोरमदा फोंगदोखिबने फ्रेंडशिप ऑर्गेनाइजेशन मोइरांग की मसिंग यामलबा वॉलंटियर कयाना सरुक यादुना चथखिबा लम सिट सेंगबा अदुदा अर्बन फॉरेस्ट डिवीजन की डिविजनल फॉरेस्ट ऑफिसर M1 ग्रीन लंचिंग अमदे स्टाफ कयासु सरुक याखे फोम के सेक्रेटरी हेमाम देवेना मखाताना फोंगदोखिबदा फोमना मोइरांगबु असंगबा मोइरांग अमा तरु तनानबा मोइरांग अमा ओहेनबा लोखलकबा खोंगथांगी मखादा लमयानबा हिजम इराबोना पामजरंबा लुबनानबा मणिपुर अमा ओहेनबा हाइबा पांदमदा ngasi matam kuina napi kaya songjinduna leiraklaba Sendra Road ki road maiden asi lam koiba kaya na yengbada fajadab ama oheliba asi kharadang oirabasu luna nana thamduna fajaba lam koifam ama ohenaba Urban Forest ka khutsam naduna ngasi gi lam sengba asi pangthokpani haike Lu nan bagi thoram si tum satadana leijaragani masida darkar oiba khudingmak Urban Forest Division ga taidap toraga matam gi koi wari sanaraga masi chahi chuppa dum nalhan nabagi thorangdu ekoi phomna khongpham chetna leptuna leijari Saruk Yakiba Urban Forest Division की Divisional Forest Officer M1 Green Lansing na फोंगदोखिबदा Sendra Road की road maiden asi motle haiba खंगलबसु Urban Forest Division की ओइना man power watpa amadi nongju tha matamsu oibana sengbada kanaroidaba leibana sengdana leibani road maiden asi taru tanana thambada akoibegi miyam gi support su changi ngasi fob na mateng pangbiduna sengba asi yamna afaba khongthangni makhatana masi luna na thamnaba department na hotnaragani haike nongju thamadam dadi tawrusu kana de kaino de ngasi tawni hayang hongdo tokthone bako aduna ne aduna aina khamde regularly akoi last year su maintain tawini plantation su tawini gap plantation su aduna handak su akoi na hoje nongju thaloi no hoje haure 1 week ta dum loisileni aduga gap plantation adum tawini so regularly will be maintaining Paugi marak thana temba break amata longminase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imadong taram nokchare pau makhata na pizare September की तांग कुनगमापंदा RK Production कोबा YouTube channel अमना लोबा interview अमदा जोधा हाइक्रूजम कोबा मियोय अमना UFO की मरमदा थमखिबा वाफम सिंह अदु ताबदा यामना नुंगाइजदे हाइना Universal Friendship Organization UFO की legal advisor Professor Dr. Kaisam Bhaiga Chandrana फोंगदोरकले थौबाल खेत्री लेकाई दलैबा UFO East Manipur Headquarter number 4 की संगलेंदा पांगथोकपा press conference अमदा legal advisor Professor Dr. Kaisam Bhaiga Chandrana Makhatana haikibada UFO na lisi priya kanguzam galoinaraga East Timor gi President J Ramos Horta gi khuthangda UN da memorandum amapike adumakpu RK Production gi interview aduda joda hairiba miyo asina UFO na pikiba chi adu lana pire yaukide haina fongdokiba simak laibak thibani UFO na pijokiba chi adu aranba mongda pikide yamna chumna pisan jakiba galoinana UFO na pijokiba memorandum adu
matam chana yoki haidaduna East Timor ki President J Ramos Hortana UN da pi ki bache fangle haibigi cherol amasu UFO da thabiraktuna leire masita sunatana memorandum pisin khraba matung UFO na lisi priyaga loinana East Timor ki President J Ramos Hortaga video conferencing ki khuthang da wari sanakibagi record su leire haiki mahagna makhata na hai UFO gi pandam di taibang malem pumbabu leiriba thawai panba khutimag nungsi chana na leiminaba yetna tingkhang leitaba la leitaba malem ama ohenba haibasini UFO na kumja English ngani ahum dagi UNO da khanghanduna mari thamba haurake kumja English ngani kun mari ki September tang kun ga humdoi da lisi priya gi mateng ga loinana East Timor gi president ga khangna duna achauba marup oimina rakhi hairaduna lisi priya amasung Dr George Ramos Horta gi mateng ga loinana nau na UN gi General Assembly gi Secretary General da ai bache khutsin aduna ngasi fauba marup mapang oibagi mari leirakli haiki hauzik chumi lali thabak tawi tawde kanagubi singna singchep amata thabirakano maitai laimagi mamom lisipriya so khwangchet machi che na langduna ninghanaba leitana thauna leina hotnabiyo maitai laimegi mamom loini haiduna malemgi leibak mamangda mayek sengna utminaram si hairaduna RK production nahaksu thabak kaya amasu tawri adubu leibak miyamna nungairoidaba oiragadi khara khitang hena mideng changhaninge haike East Timor ki president ga loinaraga Manipur dagi social environmentalist oiriba disiplia kanghu jamga koi UN da che pi na bo na jaki che pi ki adugi che do hujiki YouTube to dadi lan na pi yodi haiba ma kan na hai khaba ma le madu khoi na lan khi di khoi chum na pi ki aduga che du su yau ki Jordan na ngamba thabak sing na mai pang na pangthok ngam na bo na biu aduga disiplia na su tengbang bi si disiplia na su Manangamba Malemge Tabak Tobungamba Henningi Manasu Jorda that number Mating Pangamsanu I quite Punamak Malemge Tabak Toba the Mai Park Iminasi Loinana Arcre Production Nasu E Pau Tabakuba Kaya Putopi Adu Laibak Miana Nungai the book with Regati Karakitang Hen me and Sanghaningi Hani you forgive my Vidagi Tamsen. The Puna Kaira Kwang Harawi Tabaku Torgumsi upon a singer the Gi Amaju Ijani Amaju Jana Teni. Ado di ada iyon ogi pampak yora bumoina tigumba kuba miyeng yeng kanda smaila miya mamangda plus to bai ke masi ya iki di koi to dina bagi dawta koi na madu thabak to upami loshilakpada maroi papaw amakana pizari tongan ba mafam dagi security force na lalhauba mga fare hairi Hauzik Faupigo and Am-Istv na Sandok Chaba Manipuri Pau Matang Zaloizare, meaning Tabiri Bapum Namaku Amakana Kurunjare.